Kuki sing maitai pangal gi yeknabani haina ampako na laukthokre. Kuki sing na maitai pangal da thengkhang kaya rakta satharagli ba phuba chai bagi thawong kaya bo yaning da ba phongdok paga loina na Kuki sing asi maitai pangal gi yeknabani haina All Manipur Maitai Pangal Clubs Organization ampako na laukthokre. Imphal East District ki hata da laiba ampako gi office ta ngarang paumi singa unaba mada organization asigi president FM Manwar Ali Nahay Manipur Police ta Sub Inspector oiba Sabir Ahmad Apok Panawas sahit po Kuki militanit sing na basing na Surasanpur da hat ki haibagi matagum tamthina purak pa si pangal furum na kan bamaong da kandem ta uwe haujik thokli ba kanglup anige irang amasong makata na thokliba thogan ingda ba thogdok sing asida maitai pangal na kanagisu misang sangdana themjin na bahau ki ba tha mari helak pa sida thawai haksang yauna hona duna ta lakhiba nei masida phurup asigi miyoi kayasu asokapan nangba made sining sita hingaw ba yawkhra nei asigumbat saidak asida handakta Surasanpur da Manipur Police ta SI oina posting taba maitai pangal muslim amabu hat ki haibagi matagum tamthina purakpa do haksina lawe ngasi faubada Kuki silinaw sing na sangsilagli ba khongthang asi tasyang na Manipur dage tongan tagi haina oithokloy da ba khongthang asi lali natraga sumi haiba khak natana nakal amata da lan gi misang sang balai khide adubu maitai pangal da khut thaba horaklabanina makhoi da yenglamliba midyeng adu amuk hongdoklaga yengnaba magum yengloi da bagi maram laite haujikti lan asi kanana sumi kanana lali haibadu Kuki sing na satharagli ba thawong asina chapsa na mayek seng na khangba ngamle Kuki sing na maitai pangal da onsen duna khut tharakli base handaki asina han badatte mamang da su maitai pangal sing na namna khundaba kwaktage thong ama da bom pokhai handuna maitai pangal ani soinai han ki badan natana yum kaya su mai thadok pikraba nei Kuki sing na maitai pangal da satharakli ba thawong ase yeknaba amagumna khallaga satharak pani haina lawe maram asina maitai pangal da su makhoibo yeknaba oina khalui da bagi maram laite siraba tanja sida Kuki sing na satharakli ba lan ase maitai phurup khakta natte Manipur da punna laiminari ba phurup khuding maktani haibase mayek senglakle makhata na Kuki sing na lamdam asige maitai pangal sing da ka hen ba thawong satharak labade maitai pangal sing na tumin na yeng dun lai thoklaroi makhoi gi mathakta maitai pangal sing na akan ba phirep lauraka nei lamdam asida khunda minari ba made nungsi chanana laiminari ba phurup asina mafam sin ba thungbada ingtapa hanjalakna ba paujel piringai serak asida asigumba thawong satharak ba sida khang bangamdaba na Kuki singbu maitai pangal gi yeknabani haina laukthokle haina so mahak na makhata na phongdokhe arang pangthoki ba pawgi mifam aduda pangal student organization gi president Farid Bogi Mayum amade atai miyoi kaya su saruk yakhe